Akasbani Imphal Ngangbam Nganthoi na Paukpajari. Directorate of Environment and Climate Change na sinduna Raja sida fangliba alien species singa climate change ka lainariba marigi matangda ahumlak suba khana nainabagi thorom amang si pangthokre. Imphal iski porompata leba Directorate of Environment and Climate Change ki main conference hall da pangthokhiba thorom adu da saruk yakhiba khang haisingna mapan lamdagi pusilakpa pambi sing amasung jiba singna mahausa gi khalda piriba kaiba singi matangda wafam kya thamki. Hana leiramdaba til kang singna Pambi amasung mahimarong da tasilappadagi longmi singna thengnariba awaba sing kokhanaba mari leinaba singna midyang changba tangai fade maru oina sahi chupa marang kaina phangba mana masing singda til sing sina tasinbadagi puthokpagi sang hantarakli haina akhang hi singna phangdokhi. Ngaksel Mantri Rajnath Singna hairi leibak asida puthokchaba ngaksel gi potlam sing haukiba sahi 10 asida lupa koti lakh ama makhai hena tanba ngamle. Ngasi New Delhi da pangthokpa sahi gi oiba SIDL gi mifamda Sri Rajnath nahai private sector degi puthokpa ngaksel gi potlam sing lupa koti lising kuntrahumdoi hena yonba ngamle. Operation Sindur mai pakhiba si ngaksel industry gi manufacturing design da thabak tawriba miyoi singi sauraba saruk yauri. Operation Sindur da siznakhiba Akash Missile System, Akash Their Air Defense Control System amasung leba asida puthokpa atay makhalgi khulai sing siznakhi. Mangna hai asigumba sakti leiraba khulai sing puthokpa ngamba sina malemda leba asigi tawba ngamba amasung haithoi singthoiba adu utli. Griha Mantri Amit Shah na India Maritime Week ngasi Mumbai da hawdokre. Sri Shah na hai leba asigi maritime asi soida ngamdaba makong setpa amasung maromdom lepsaba ngamnaba lepa leitana honari. Haukiba sahi khara asida singthaningai oiba maongda ahongba kaya lakpadagi malemda sakti leiraba sector ama oiri. Sri Shah na hai Indo-Pacific lamdamda amasung Global South leba asina maruiba thong oiri. Thoromaduda Port Shipping amasung Waterways Mantri Sarbanand Sonowal na hai India Maritime Week asi malemna khwaidagi maming leiraba thorom ama oiduna atay lebak 35 exhibitor chamnga henba amasung forum ni forum saruk yari. Mangna hai sahi asigi Maritime Week ki hiramdi Uniting Oceans One Maritime Vision asi Basudeva Kutum Bakamga iroinana satminari. Thoromaduda Maharashtra gi Mukhyamantri Devendra Fadnavis na hai Badwan Port asina leba asigi khwaidagi chawba hithangpham oiragani. Masina Bharat ki Maritime gi sakti hena kankhathanduna hithangpham asi malem gi khwaidagi chawba hithangpham 10 gi manung chanba ngamle. Supreme Court da leba asigi Union Territory sing yauna Raja Singh da Digital Arrest Scam ga mari lenana thagalakhiba FIR gi akupaw marol sing pikhalaknaba khanghankhre. Leba sida scammer sing na misamdagi sel lokthokpagi sang wangkhalakpadagi mari lenaba case khudingmak CBI da sinanaba court asi na kupna khanari. Scam sing asiga mari lenana ipaw sing khangdoknaba court asina CBI da khanghankhre. Ningsingba yai thasigi 13 sumoto case ama hearing chathakibani. Mapan Tharo Mantri Dr. S. Jaishankar ga New Zealand gi Pradhan Mantri Christopher Luxon ga ngasi unaduna leba ani gi oiba wafam kya khanakre. Kuala Lumpur da pangthokliba ASEAN lisingani kunmanga gi mifam ga mari lenana lusingba ani na leba ani gi mari hena session hanaba thabak paikhanaba wafam sing puthoktuna khanakhi. Dr. Jaishankar ga Malaysia gi Mapan Tharo Mantri Muhammad Haji Hassan ga su ngasi ayuk unaduna wari sanakhi. Unabadu da hojik oriba Myanmar gi phibam gi matang da su khanakhi. Vigilance Awareness Week lisingani kunmanga lebak sinba thungna pangthokli senja thumja leitaba samaj amo henabegi pandamda pangthokpa tharomasi Vigilance Our Share Responsibility haiba hiramda pangthokpani sayola masupna chathagadaba tharomasida senja thumjagi matangda miyamda awareness piba tonga ba tharomsing pangthokani. Jammu Kashmir da Indian Railways ki Jammu Railway Division na hokhiba numit 10 ni asida ticket yauduna train tongduna chalamba miyoi singdagi fine oina lupa lakh 32 hena khongwatkhre. Jammu Kashmir gi Senior Divisional Commercial Manager yauna semba miyoi kangbu amana train station singda satuna ticket check tawbugi thabak chathakhi. Makhoina check tawbada nongmada passenger lising machani dagi fine oina lupa lakh 3 hena khongwatpa ngamkhi. Paului jare.